Hai mayang ngasi si October gi tang kunmanga ing kumja lising ani kunmanga akhoi gi nungthil gi thangja numini nungthil gi pung ahum makhai khara hele aina lepchari si khwaina ubire akhoi gi Kangla gi nungsup sana thong dagi sumjing sang aga leiriba Kangla sa utra mamangi Kangla sa du dani asomda makha romda akhoi gi makha sana thong chat khare aduga sigi nakanda ana akhoi gi seija ahowada lufau nung haidana mamangai maitai gi ariba chatnabida akhoi gi mi ama siraga masi akhoi gi maru oina Kangla gi manungda nithau konungna koliba mafam sigi manungda leiba mising na sibada nithau kongi haitare siraga hungkhraga amuk olakpa chahidabu orsu khudong sabu matamdabu orasu lokhatlega amuk khoigi saru polangdu lokhatlaga samthok khotoktuna tawreraga khoigi phauba lufau nung phauraga aroiba mathau mangam tawba anung leire aduga petangagi khubam ama lei asida aduga changkhraga prai kongi nakanje changkhraga sangai yumpham adagi Govindaji gi ariba laisang na chingba leire ada ai ngasi lakcharisna ngasi numit kharani gi mamangda ai sak khangna jade mana messenger da oja sumai tawdana khoi Kangla manungda pangangi mang ama leibra haidana hangbire ada aina pangangi di leite musalman gi mang amadi lei haidana aina khumjagi aina pangangi leite na haijagrisi na pangan hai taragadi akhoi gi e gi mari lei oiba ningon machani piba machani haidana khoi iseni bai ni ga na hainariba khoi meitai pangan meitai lon imalon meitai lon punba pangan haragadi khangna basini musalman haragadi atopa jati gi Islam dharma chatpa magi mangdi amalai haidana madugi mangdo angang singnasu khangjabada kana niedana aisi som lakjabani isasi isu gumbi ngaktani moisu khangjilhoba sidai sida akhoi gi utra mamangi Kangla sa leire aduga hek awang lomda leithokkhibasida Maharaj Bodhachandra gi magi manglen leire ahanbada maitai ningthausin Kangla da pankhibagi magi mangjingsi Kangla manungda adum leiba ado akhoi aroiba chahi tare khuntak paidu noi tarbo chahi tare khuntak pagi aroiba 1824 da ningthau khabai na mapalame maji Narsing Maharaj adugi mapani adu madi kainona awasingna hapa ana ma siba matamda madi awana hapkiba ningthaunena Kangla gi manglenda akhoi gi poloi hangi dabadagi ngasigi ekhoina Chairap Port Uripok Chairap Port haraga khangnariba Uripok machinda leiriba port asigi complex manungi akhoi nongpok thangba chidai saruki mafam sida poloi hangi hariba poloi hiba mafam sida narsinga na maitei gi Manipur gi ningthau oirakanda magi mapai bungo nongchu lamgai ngamba haraga chu khangnaba Bhadra Singh haraga chu khangnaba ningthau khaba sigi poloi hiba mafam sida pura ningsing pura macha masai hariba ningsing pura macha si Manipur gi State Archaeology Department na akhoi protected monument amani haraga khajin khochindana lausillaga lei adubu adu yam phibam chadana lei yam yengsin bidana sarkar na protected area ni di haraga ada sida sakhiba lambi se akhoi awang BOC rom da thokriba Kangla gi awang akhoi sana thong ni ado si utra gi kaino sidagi utra mamangi sa sidagi hek leithorokpada awang lomda leithorokpada Maharaj Bodhachandra gi MANGPHAM leire manglenda pura macha makhak lei masi chanei haigadra akhoi aroiba ningkha tamba Manipur gi aroiba ningthau gi manglenda leiba purani ga haibada akhoi kande yam lu nanadi thambagi mawong ni aduga sigi manglen sigi Maharaj Bodhachandra gi manglen sigi hek thangnaba awang thangba saruk sidai sida adum khadana chedai sa Kangla da changbirakpa mi singnadi adum khangbini akhoi gi marong khong
haidana marom khong si hawjikti pukri asang bo pukri marom khong si leire marom khong gi hek taina wais deista ngasai gi hangbirakhiba pangan gi mang ma leibra haibadu da aina pangan gi di leite musulman amagi di lei haidana haijagi bagi MANGPHAM ni leirise akoigi grave ni masidaisida lei akoigi magi mangmoina thamgribasina Akbar Hydari hairaga samna khangnai ado magi mapung phaba mingdi akoigi Sar Muhammad Saleh Akbar Hydari haibani masi akoigi 1947 phawada Bharat British na palingai matamda British India gi Home Department ta masi secretary oina thabak tawrami haraga mathau purami haraga Bharat na ningkha tamakpagi matam adwaidagi hauna Assam gi governor oina khallaga Assam gi governor oina lakhibani Sar Muhammad Saleh Akbar Hydari masi 1948 ki December thada mana lakhibagi si chaitharon kumbabada ka yawbra na ai yengjabani ado ai phangjade magi record si chaitharol kumbabada yawde matamsi Manipur gi miyam gi oiba ningtamba Manipur gi constitution ga semjarega mikhal ga tawdana sarkar lingaba matamni akogi Maharaj Kumar Priyobata sanana akogi chief minister ga oidana Manipur gi sarkar lingaba matamni masamsida akogi Assam gi governor Muhammad Saleh Akbar Hydari si Manipur da lakhibagi magi maram si masi north east leiriba state singji nauna ningkha tamaba British tagi ningkha tamaba India da karamain tawna punjin bagi diplomacy ji yamna haiba mini haina launa dana matamdu gi princely state independent state oriba Manipur ga Indian Union ga karamba mawongda akoi mari leinagadage ga haibagi wa khannaba lakpani hana athengnaje record singda ma adu gi khongset adu da habadi 1948 ki December gi tang 19 da masi heart attack tawdana Manipur da leihidabani mana leihidabasi koi Waikhong da ni hai madu kari tawba Waikhong da chatpano Waikhong di kwaina khangbiramgani Imphal gi koi kakching somda mayai lambi da chatkhri haraga sugunu lambi da ni sugunu yogadaba koi kakching kakching lamgai haitare wagwai romdagi chakri sugnu chatpa lambi da chatlaga leiriba Waikhong da leihidabani heart attack tawdana leihidabani adu mabu matamsida di akogi Kangla si Bharat ki lanmi singna akogi mogi cantonment area ni loina mogya school police lane ga hariba kaidoriba si cantonment area oina lerambani aga Manipur da British na Kangla si da khudum chandana leiba sidi 1891 gi da akogi British na hek loksin hibadagi di mogi hanbada 123rd 123rd outram rifle haiba sipai khutpu gi gerai janama Kangla manungda adum leirakkhibaduna sipai khutpu adu akoigi 1915 dagi di 1915 gi March tha dagi di Darang battalion naina amu on hibani mahutchin hibani darang battalion haisina adugi matungda hujiki Darang battalion si 1917 gi September dagi di 4th Assam rifle laina khangna rakhibani 4th Assam rifle je akoina khangakpa matam bawda Kangla gi nungsup sana thong da su awang sana thong da su kha sana thong da su 4th Assam rifle laina chauna thadana lerami adu marakta akogi mela ga tawi Manipur sarkar gi mela tawdu da mayam ga changi Kangla gi manung seisda
ado yam hangoi na sibai jing yam hangoi jana ga changi aduga kona adumai tawduna sum sibai na lairakkhibadege for Assam Rifle gi matungda Assam Rifle gi khutpu kaya leihre battalion kaya leihre adu hauhre aduga ikon konbada 2004 gi November gi tang kunda Bharat ki Prime Minister matamdugi Prime Minister Manmohan Singh na akoigi Kangla si akoigi matamdugi Honorable Chief Minister Ibo Vida Kangla gi show si sinabirambani akoigi Lieutenant akoigi Assam Rifles ki Director General Lieutenant General Bhupinder haibaga akoigi Mohan Prime Minister Manmohan Singh aga loinana laaga Kangla sida akoigi Kangla gi show sinabani haina formally symbolically Kangla si akoigi oihobuni ngasidi akoigi oire ada sigi manung sida ngasai Akbar Hydari Assam gi Governor na laaga masi sigiba mana Waikhong da sigiba wari se maitei ahal laman jing di onthok wa hai lai ongna dana adu tawdana adu tarubai sibani ada tawni adu tawda ma sibada adu di mathwai nuaite adu di mathwai harawi ga haina haibana chingba kya thingnei adu anyway si aina haijaba musalman amagi mangbham di lei haibadu Kangla manungda leiriba mangbham Akbar Hydari gi mangbham ji sini magi seista koi memorial kano sida lake sida thari basi Sir Muhammad Saleh Akbar Hydari KCIE yam kano tawdre mayek sengdre CSIICS ICS haisi hawjiki koi IAS haibasu mani Indian Civil Service haibani Governor of Assam from May 4, 1947 to December 28, 1943 December 28 sidoini aduna mana Assam gi governor oirambasi 1947 gi May gi tang mari dagi ni born on October 12 1895 magi pokfamji kadai da no haibasi ai Google da karida atai net da karida thijabani adu thoidokpa khangba ngamde adu magi pokpa mapa adi akoigi kainogi Mumbai romgi yam afauba nabab kumba oirambagi moongda asu thengnei died on December 28, 1948 at Waikhong in Manipur haidana athai sumai tawdana lei masini akoigi Kangla manungda leiriba musalman gi mangpham sigi lambi pareng chaliba seista akoigi Manipur gi Maharaj Okendrajit na leihidabadu poloibadu akoi ai matamduda sanathong tawjare lambi gi pareng sida state owner ga konana loinana tawhibani lambi mathakta oina tawhi adu magi ningsing mafam di amata khamba ude sini masi khak haijage dana ai ngasi lakjabani aduna dano sakhangdaba marup amna aingonda hangbirakhiba Kangla gi manungda musalman gi pangan gi mangpham ama leibra haido pangan gi nate musalman Muhammad Saleh Akbar Hydari Assam gi governor oirambagi mangpham lei yam chauna koli masi mitop ki ni haidana mirai bibasu phate yam phajana thambasu hograba itihas ki Manipur gi itihas ki saruk ama oibanina kesu kairoidaba mali aduga masi Kangla sida isa lehenbam thoktre na khallagasu lokthokibadasu thoina warunungju thokadaba mande adudi khangai sing angamba singi apamba matung ina leire adu thamtaragadi khara phajana yam chawi sigi kainose magi mangpham leiriba grave haitare magi leirisi yam chauna masi 50 feet helamgani bo mani ahum mari manga taruk tare nipan 60 70 feet by
ꯌꯥꯝ ꯆꯥꯎꯏ ꯌꯥꯝ ꯆꯥꯎꯅ ꯀꯩꯅꯣ ꯇꯧꯗꯅ ꯂꯩ ꯑꯗꯨ ꯂꯩꯕꯁꯦ ꯃꯁꯤ ꯐꯖꯅ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄꯥꯛ ꯀꯪꯂꯥ ꯃꯅꯨꯡꯒꯤ ꯌꯥꯝ ꯐꯖꯕ ꯄꯥꯛ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯊꯝꯕꯗ ꯀꯩꯁꯨ ꯃꯥꯡꯖꯕ ꯂꯩꯔꯣꯏ ꯍꯥꯏꯅ ꯈꯟꯖꯩ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛ ꯀꯪꯂꯥꯁꯤ ꯌꯥꯝ ꯐꯖꯅ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤ ꯎ ꯋꯥ ꯑꯗꯒꯤ ꯂꯥꯏꯁꯪ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯂꯥꯏꯁꯪ ꯑꯅꯧꯕ ꯁꯥꯗꯅ ꯈꯣꯠꯇꯅ ꯇꯧꯗꯅ ꯌꯥꯝ ꯐꯖꯅ ꯂꯩꯔꯦ ꯃꯁꯤ ꯇꯝꯖꯒꯦ ꯍꯥꯏꯗꯅ ꯑꯩ ꯂꯥꯛꯆꯕꯅꯤ ꯑꯗꯣ ꯃꯁꯤꯒꯤꯁꯦ ꯑꯩ ꯅꯍꯥꯟ ꯂꯥꯛꯆꯔꯒ ꯑꯃꯨꯛ ꯊꯥꯒꯠꯈ꯭ꯔꯕꯅꯤ ꯑꯗ ꯊꯥꯒꯠꯈꯤꯕꯁꯤꯗꯩꯁꯤꯗ ꯑꯩꯅ ꯏꯟꯐꯣꯔꯃꯦꯁꯟꯁꯤ ꯈꯔꯁꯨ ꯂꯥꯟꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯊꯥꯒꯠꯄ ꯃꯇꯝꯗꯁꯨ ꯑꯩꯅ ꯁꯦꯠꯇꯤꯡ ꯇꯧꯕ ꯍꯩꯇꯕ ꯌꯨꯇ꯭ꯌꯨꯕꯇ ꯁꯦꯠꯇꯤꯡ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯈꯣꯠꯀꯅꯤ ꯑꯗꯨ ꯈꯪꯖꯗꯗꯅ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯊꯥꯒꯠꯈꯤꯕꯒ ꯑꯣꯇꯣ ꯗꯕꯤꯡ ꯍꯥꯏꯅ ꯑꯣꯇꯣ ꯑꯣꯗꯤꯑꯣ ꯗꯕꯤꯡ ꯍꯥꯏꯗꯅ ꯀꯔꯤ ꯀꯔꯤ ꯂꯣꯟꯅꯣ ꯀꯔꯤꯅꯣ ꯄꯪꯊꯣꯛꯇ ꯊꯣꯛꯄ AI ꯇꯧꯔꯒ ꯑꯗꯨꯒꯤ ꯁꯦꯠꯇꯤꯡꯗꯨ ꯑꯩ ꯇꯝꯖꯔꯨꯔꯦ ꯑꯗꯨ ꯊꯣꯛꯑꯔꯣꯏ ꯃꯇꯨꯡ ꯃꯅꯥꯎꯗꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯅ ꯄꯤꯖꯈꯤꯕ ꯍꯧꯖꯤꯛꯀꯤ ꯁꯥꯔ ꯑꯛꯕꯔ ꯍꯥꯏꯗꯔꯤꯅ ꯁꯤꯈꯤꯕ ꯇꯥꯡꯗꯨ 28 ꯑꯦꯄ꯭ꯔꯤꯜꯅꯦꯅ ꯑꯩꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯑꯗꯣ ꯂꯥꯟꯗꯅ ꯏꯟꯐꯣꯔꯃꯦꯁꯟ ꯂꯥꯟꯗꯅ ꯑꯗꯨꯅꯤ ꯃꯁꯤ ꯇꯝꯖꯒꯦꯅ ꯑꯩ ꯂꯥꯛꯆꯕꯅꯤ ꯃꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯁꯅꯊꯣꯡꯒꯤ ꯃꯅꯦꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯃꯍꯧꯁꯥꯒꯨꯝ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯅꯣꯜꯂꯨꯛꯆꯔꯤ